Nungdangdu yamna langi. Nensigi mamanabi mamangda laklamba Linadusu laktuna leiramle. Nungdangi chak thongmindana thoibigi leirakpa phi kharado induna yengi. Sidu patasi phajayi kya pi hoge? Cotton gidura 350 pi. Border yam kana haptabaduna 250 ni. Ay, yam sathin yadro Lina sidia. Color yam ingi. Aduni haisi. Thoibi khara chamba singduda makhut thilladuna hai. Adui singdo kurti set pada hapaya niba. Ayam hanjilagi. Ibema chatlaga kok lerju chalo. Nang dina than tumin chatlaga aphaw sarkanu ko. Aingonda horamadi si aishu leiroidra. Handamukti thoibi tumin leire. Ma Nancy da thabak leire hairamlaga purnagi matung inarubani. Mabani khaki matam piningduna. Amukso hanjilage hairakpado yaningdaba poglei. Maramdi phi singdu purnada yenghanduna khalakpa ngaktani. Pukchel khangpik pikselei. Masama thanta maral leirabadawna. Paukhum pidabi nakaldo onthoktuna leishinay. Sari domda setlaga yengsidana. Sari sina kya pirino? Adodi 2,500 talori. Noyandi gisisu phajayi. Sari tingthoktuna sekat pahawi. Thoibida adumna setorakpadudi kayade ningthijari. Sawong saban aduda chap chana mapop kaidana taduna le. Machudumasu phi oina leibadagi setoraklakanda hena mangal naibadawna tawri. Masa mathanta amuka hena pamjaba henduna nokmi tawri. Thoibia, nangse maitayna hainaba phazaradi nupise uruk male haidu tawri. As, kaino uruk male bo? Phazay haibane haba. Uruk se ngawraga makhong asangbaduna chatpado nomhau phazayana uruka compare dawnay. Lina na nganglibadu taraga Nancy wathi ngang bahawrei. Uruk ibema sari ama sisom taselo photo namge yumdane ekhoi mamada thageba ma pa madi ama leibinaba. Ai waribo Nancy nangamuk selo. Kaino haisibo uruk wabagi ostrich ama namuk setawrabo. Ostrich nati nangdi zebra oi mal. Ahomdo onsinaduna higatle. Nancy na masam color tawbaga khujin gumba machu sangbaduna Lina na hairakpani. Phazadi haibagi natti magi matawduda laknaribani. Phi singdo adumna yengminnai. Adudagi chak loishilaktuna chaminare. Lina thabak amagi adomda lakpani. Nungdang thengkibaduda hanba pharak tare haina leithokle. Tumlamdaido hanagum taro yengsi hainai. Lina na card purakte harakpaduda Nancy khitang bid halle. Aina puru ona haraga. Hobe tawbada thaname. Wariduda thoibina hai. Kay yengningino. Tarubu every month yengadro angawbi sidi. Every month to kroibema. Every day gi lag check dawnay sidi. Hayeng kay daw legi haisa. As, yam hangi. Aniduna mariyat na ringay Lina begtagi card pudhorei. Nancy di mamit khanglaw thoktuna yengi. Purakti day nang bo. Lina khangnok noi. Nancy gi yamna charangnaba ngaingamdaba matawdu ubada phagi tawribani. Asumna mayam gi laknafam oiriba nupini. Card adu puthoraklabanina animak yengningde tawrambadu mangkhre. Thoibisu kaidawna doino hairamlaga puthoraklabanina interest leirei. Nancy khongrai chanduna phamlaga hai. Handakse ekhoi nupa se luhongbai wayam ngang. Ai matha sari amti yengu. Yum kaiga pandaw leibrana. Natraga nupa kaina daw leibrana. Thoibi ngakna hangi. Mahesti kaigi luhongba pama iba hoje. Mahabu thabak chindi hai bro. Nangna jinglemba hundo amba ubaday maso pakhala abra kaino. Loiri he. Aingondaga pagsile. Mansila aba. Handakse yam haina daba matawema. Ai se koi sensenara leibay type ama. Adubu anobo waro. Noibani di adumay dum taw ler do di hanadagya. Ho handak na hi leibema. Anidu wangang na ringay da Lina card shuffle tawi. Aduga group ahum thok na khaidoklaga thame. Nancy, ahum siday card amamam khalo. WakhaL da nangna khali mi do ningsingaga. Yes. Asi haina mamit uishili aduga card ahum khali. Lina card singdo haifet yenglaga hairei. Is onthong phajan thoi sidi. Lovers tho e two of cups isu.
Aduga lasta 4 of Wands. Wow! Luhongbay mami mo ure ko. Nabani yam nung sinay hojik. Ama na ama thadok na bangam loy kay na khalaga. Adum madi aigi punsigi ore daw bani haidana yam committed oinar. Mana sunang se yam khanje. Punsigi oige khalleba. Aduga 4 of Wands to isina celebration ama tawdori. Card singdo amamamta oina explain tawba mukhawre. Nancy mamit kupkani. Shor hongani kawa makai tai. Magi future ado tasengna aduda depend tawrabadawna. Aduki matik thawai lupna. Adumna hena khangningba thazaba utlakpaduda lina marak-marakta masla thakchili. Nancy bu hena haraw halladuna. Mana haiba wahayda thamoy pendawba khan-khanduna sijinay. Nancy gi loikraba matong thoibigi amuk yengdawre. Thoibidi atay yengba pamde. Hayenggi lak yengbiyu hairai. Maramdi ma hayengsi oja unadawbale. Magi fieldwork ki matangda report pidawasule. Card singdo safal tawraga magi mamangda thame. Masu card ahum sakatli aduga Lina da pi. Lina card singdo ubada tumin ngay hagle. Ma kari haisige khalle. Kuidawrage? Yam unlucky werba. Thoibia, nang hayeng kra jeksil. Soidre. Ay professor gi khonthi madi charani. Nancy phamlambadagi card lairiba adomda prap changsilai. Kuidawrage? Tu dead card thoi. Ahanbada tower sing. Lightning naga struck tawraga mi ontharisi. Ningba kaiba thamoi sokpa chopa ikaiba nangba. Nangi hana sagatuna thamlamba image to kaiba gumba se haibaniba. Ikhang hawdana ko wathok thokpa gumba tawbadu. Lighting sina takli se asengba achumbadu thoklakani haibaniba. Nangonda har tawrasu chaina phangasu asengbadu di khangdoriyeba. Chaos and destruction tower sina piriba wase. Ado positive oina yengasu yai. Nangi ison sona foundation yaudana sagatkiba asado kaibani. Hena foundation strong oiba ama lipnabagi damak haina lawsilasu yai. Last ki dead card sisu ending ama purakpa oidoini. Karigumba khra leirambado lotion kiba aroiba oikiba. Ado positive lomda khalaga every beginning needs an ending hairage ko phana oina khando ase. Nancy hobe haire. Daw yadaba card oina thoga phana khandoiba. Aphabasu phatabasu loina side ani leidana. Nangi sidi thawai nungai na ba panghai hairakpa male. Hey, panghai haibana de phurakani ko. Thoibi ani duna ngangna rikanduda moli solai. Ai tan mana loire da hayengse. Kyam khanjilo no e kesu dor. Masilina haibi nupi se. Yar card kadom ta thamjen kro. Kanano ngasai yengse na makhiyam langkibudu bo. Kanano aiso khanghodre. Wathirom da tarakpaduda amuk noi. Thoibi su ngahak bit halurabasu yam kana khanjin badi oide. Mamanabi aniduga wari ama chatkibada tarogi wari dusu kaukhrabani. Phana thengna maya higatuna lei ahing pung ama ani helaklakanda tumba changi. Mathangi numitni purna thabak chatlamdaiduda Sunil na hai. Orene angangamna gari piramgani aduna ngamda pubiro. Kadaida? University da. Aina nangonda piramona haibani. Hoi. Bemasu thoibigi lairik tu puthoraktuna utlaga hairae. Mamsia, sida namiba perfume manam se kai perfume no? Ha. Manam nungsiba manam ise. Perfume la kai no ba? Engona piyo, ay pame. Purna, machanupi tu da upay leite yengi. Ma kari khumsige khangdre. Ma masasu, nungsiba manam do perfume la, lotion manam la, bhabtawa nadre. Angang dugi wado da machesu yaurae. Nang mamsi bu perfume jaibra ne. Mama, si manam sinung si drum da yengo ba? Asi haina lairik to mamagi mamaida manaton mayada thangjili. Sangamitra manam namlaga hairae. Sidi perfume na teda. Body lotion mali. Purna, mama macha onsanari kanduda tanchari khanduna tumina thokre. Hanglak tawriba wahang mayamdo ma khumpham khangloi khanbagi prap thokrabani. Sangamitra na ongkhalaktuna wa hange tawbada mopadu leiramdre. Chatkrabo. Haima, chatli khotli so haide.
Masi sum ngawe henjiliena. Kay lotion no mama, aykhoigishu leisi, ay paameba. Ngaiko, amtaga yengisi. Asi haina amuk yengi, aduga hairee. Oriflame gi hand cream manam nene sidi ija, aykhoigishu leiri dudi. Karambano? Peach ki ama leibaduni mi. Sina hena nungsibadong na tawdro. Sangamitra ingak na. Noi mamsi sibu, hand cream ga taybro. Adusu oriflame gi. Khangdi, ay thiruge mairumda. Asi haina bema hand cream thiba hawi. Madi manamdu yam pamjaruri. Lairik adu pana nungsiraba manam aduna hena thawai hapagum tawkre. Japanese author ga oibaduda luplibani. Sunil su nai tarubagi tummi nungthildo. Adum na mawpana thabak chathokringai mayam ichik chiklikanduda Cecilia pau phaure. Nomitto early evening da mala ke asina chingba wa khara haire. Sangamitra su duty loiraga changak toba oira male icham chamna khantoi. Asumna nungthildo haujinki. Purna office ta family ngaida Sunil na haiba angang du lai. Gari ga helmet amaga sinaramle. Hero Splendor grey ga black ka oiba ama pirame. Gari du da yengna khali. Masi amuk thauraga yum handoribra Sunil haiba sina tauribase. Aroiba class ama leibadu lauraga hallage haina thoklakpada thoibi office na kalda leplambadu urure. Ituk thana wall aduda makok nga shindana lepi. Makhutta files kharasu koli. Adugumba saktamda adumna sonthana leiramba masaksi thaiduna chatpa hekta ngamde. Saktam adu ubada thamoi mabu pumson sonjili. Purna changaktuna hangi. Kaidore? Thoibi prap onthorei. Professor Sumit ngairambani. Hujik lagni hai bro. 10 minutes mo ngairamoi. Lao, ay office ta phamaga ngairo. Yani Yani na te lao. Thoibi office manungda changlaga phammi. Khudang ghari du yengbada pung mari taga daure. Purna sumagi office chair du da nattaba. Mi laklaga pham thariba adumda oina famlaga leikre. Wadi nganglakte. Minute 10 haibaduna kunmuk sujilei. Oja ngaibasi asumna khara tawgali. Thoibi phamna ikairakpa leifam khangaktaba ama phawwa haurakle. Mayum hangadobagi thoklaklaba mido mana maram oiraga asumna leihalle haibagi bhabda. 25 minutes rom sujilakpaduda thoibi haugatlage khali. Excuse ama piraga Purna si thadokhrage haina wangange tawbaga oja amadu lakpagi mami hai fet ui. Purna prap haugalakduna hairei. La amale, unarur. Oh, ahoy, thank you. No worries. Thoibi thokraba matung office bag adu paikhatlaga thongjinduda ngaihak lepi. Office hallway do mi ichik chikle. Thenglakpagi ayamba loina hankraba matang oirakpagini. Mabu thoibi si thanamlaga chatlasira chatkumsira khanjana dunale. Khana khong thangbadi haugatle. Thoibi na oja unaribado kayam kuina wari sadoribano tambangamba natte mana khangde. Marak aduda Cecilia yaurakle haina pau hairei. Mamanabigida leire thabak halakpaga hairo haina. Machisu call tawsilei. Ibungo, nang halabo? Halakdawre. Oh, adudine, ensang do ngara yen la malairo. Cecilia su lake haibanina ay chatringay jak ama jaminanaba. Machina kauraklabaduda hallagi khana department building adudagi kumlagle. Mapan thoglakpaga magi satra amaga thengnaduna ngaihak wari sai. Adumna tawbada minutes kharadi haujinkre. Pung mari makhai khar helakpa aduwaida gari khamliba adumda lai. Helmet adu upsillaga tongkhatle. Masado tanbanadi loirabani. Pung mari dagi nipan phawbase ma gari thoningba matam oide. Traffic leramlabadi khallaga yam tanba matangni. Gari start tawraduna thaudorakpa horakpada side glass tagi labna thoibi lambira chatpadu urei. Speed khara taptharaga thawi adudagi khamle. Lakliba mahaktu naksilakpa ngaiduna makhongna leimaida gari du ngaklaga le. Thoibi di purnane khangdabida hendoklaga chatke tawi. Hi, excuse me. Ihe hendokhreni.
Kauraklibaduda ingak-ngakna fat onthoktuna yenglai. "E, tarangda chatlido kaino? Aidi mi atopa oiraboi khaluri. Helmet tunaso. Nang bike thoba haibra?" "Haide, lau tongo." Haite hairaga tongo o hairibadushu angakpani. Tasengna haitabagi wara. Second kanadana khomlakliba paukhomdo. Thoibi no haiba singam loidor. Hairuraga kari khankhini. Nahan khai chatminabadi yaraga ngasina karigi yadaba haiba wahang amada. Adubo asumna gari machada tongbasidi hanadagi hena naksinaba mari ama sagatpagum masada thakatpa pakhatpa puglei. Kari maramgi nodi khangde. Kari haisige khanba yaba khallaga gari maningda kai. Ma WakhaL manungda khalluriba mayamdo wahai oina chumna chinbalda thoklakhidre. Purnagi office bag saita yalibado thoibi makhutna chingsillaga maga purnagagi mayaida thami. Magi tampak mathakta laptop atay yawbagisu kharadi lumle. Gari thoba hobada makhut paifam leitraduna purnagi phurit machida makhut namana pairaktuna yali. Gari do tabli thawi. Thoibi nokninglaktuna nokthorei. "Asuk yam tapna thoba. Asingki heitabra haise?" "Oini, heitabaini." Paukhum adu khumlabasu purnana khanbadi speed khitang kanbada thoibi si tongpham khanglaroi haibagini. Mana bag mayaida thamliba makhut paifam leitriba pumnamakse khallaga tabli thoba sina ne tana tongjanaba haibagi bhabda. Adubu pumnamakse apangbi madi khangba natre. Traffic khara leirami lambida. Office hanarakpa matam oibagi. Adubu wari sana lakpaduna traffic panbagi ngainabagi awabasu koklabagum taure. Purnana adumna formal dress ta motorbike thobasi ngasina ahanba ubani. Wang chauraba sabanduda adumna ubadudi tonganba makhalgi charm ama thoi. Hena yenginglai. University dagi makhoigi leifam phawbasi lapte nai. Traffic na khara pallabasu pung 6 tadringaida yaure. Thoibi magi leifam yaudringai park manakta kumhawi. Pochai khara leikhige haiduna leihobani. Tanja chana Cecilia so sangametrana la o haina hairakpadagi mamanabigi mayumdagi thoklakpa matangni. Adumna anidu lakminabadu urure. Purna Thoibibu drop tawramlaga garidu thawkre. Thoibi su khara chatpa hogatpaga chinglembaga amuk thengnai. Thengnabagi kaunaduna wari sai madu ubada Cecilia khoidau saugatlai. Ngaihak aduda ma WakhaL khanthaba ngamlaktaba matang oina thokre. Phana kuina Thoibi de yengduna leire. Thoibi chinglembaga noktuna wari saba lambi nakaldagi fruits khara leminaba mayamdu ubada hena hainaraktaba sauningakpa tukacharapa ama phaurakladuna. Adumna pochai leiba loiraga Thoibi chinglembada chatlage hairamduna mathanta chatpa horakpa matangduda Cecilia changsilai. "Kainomta." Thoibi chap lepi kaurakliba nupido Purnagi luhongdobagi leiriba nupiduni mama sakhangi. Mangonda direct adumna changlaga kaurakpaduda mihulsu chongba hogatlai. Kai oirabano? Ming kai kauge? Aigira? Hoini, nangi. Thoibi kawi. Thoibi, nangnadi ay masak khanglamdabasu yai. Ado aidi nang masak mo na khangba oire. Ay wa mahayge ngasidi. Kai hayo yai. Ay se kanano khangbra? Thoibi wahangduda khumpham khangda tingak yengduna le. Khangi hairuragana kai. Khangdre hairagana kai. Khanglaba mabu khangi hairabasu wa chaw thorak tauri. Adubu Cecilia paukhum phangdringai hairai. Nangi expression duda nangna ay khangi haibasu bhabtar. Khangbay maramdusu ay bhabtar. Ado nupi amoyna nangna ngasi tawrise chume khanbra? Kaino haibiriduba? Khangjinadaba sagano. Please, yam honest oina hainasi. Ay wa koi thokoshin ngangbasu haite. Ay tasengna khangdabaini. Adum haibiro o sengna. Ay gi lohongdoraba nupada nangna tawrise kaino? Wahaiduda Thoibi sor phongatkre. Mamay mamit ngak sangang silakle.
Ikaibaga tawfam khangdabaga pasinnaraduna tha kharasi mana tawrishi chumbra lanbra haina hangjariba kizariba wahangdugi paukhum oina piraklabagum aranba tawruraba mi amagum aido wahai asi haiba natana mawa makha tanaba thirubada leiramdre nupa amasu kansilaga thame aduga aigi nupadasu nangna hoppi nangna sumaina asa ama pibagi somda imung manung yanariba seliba pumba yambung sa hesete tawri decision loba ngamdre masi chummena khanbrana nupi amoine ikaidabra thoibi mittagi pi tarakle lawai limpu aduda mihul hulle tawfam khangdre Cecilia di sauning bana kham thenglabani thoibi kaplakpadu ubada heina saurei adumain kapagara nangna mi phajin thammise kapkan kappaga wangang na bai pamde thoibi kablibadu phajinaba hotnaraduna khonjal tanik hai kadaidano ma wari se sanas ai lam isida nungaitre hojik mak nangi decision ama hairam nanga kuina wari sanabai mathau sadade nangna khalise kaino tu timer oi base yam nungaibra yam pambra ba chinglemba thoibi da pot leiba henjina kre haina pithokpa lakpani ngangnaram liba wari du taraga mamai mamit ngak sangang siladuna sauna jangai kaino kanano nangbo Cecilia fad on thore oh night in the signing armor lagle yore oi adugumba miush ta bawang sang togano nangna kari khangdana mingonda adugumba harsh word sizinaribano nangde no ngai brai bungo nangi girlfriend na nupa amaga chatminadana koiminadana irang tawdana leibase thoibi masado pakhatbana nikle makok pairaga nakyete yengthoi met ani dushu pina pik than khrabani maikai pumba masing marang oina uraklabani chinglemba sauna nganglei we broke up months ago kanana igi girlfriend hari anawanda nangna ngangliba mayamdo nasana kaini na khali aduga nangi frustration da mangonda phudokliba na kaigino chalo nangi nupadu da hayu chalo tu timing tawredi nangi nupadu ne khangu luhongdura mana kaigino mingonda jaga kai horiba madu khangu Cecilia chap lepkre mana saurubadi thoibina nupa ama koina purna da hawi haibagi bhabtani adubu chinglembana adumna nganglaklaba mikuptudadi pumnamak ningkhaikre sauramba hainaramdaba yaninglamdaba pumnamak matin yotharaduna hairei yambungdi khangbra siwase mana khangba khangdaba aikhoida hangidu kaigino masada hangujo Cecilia second khara tuminle pakhatbana masa kainom tawraba thakatlaba thoibide yenglei ngahaktuda mana ngang thokluriba wahai mayamduna thugai biraba thoibido tapna onsinduna hairei sorry ai hairoidaba haikre chinglemba sauningbana henmanduna thoibibu khudang pairaga chinglaga puthore Cecilia adom mafamduda leptuna leihore khara lapthoraklaga chinglemba sauna onselei kaigino nangna wamta ngangdrise thoibi ai kai haidoiro khangdre chinglemba asi haina lambi mataiduda ningkhang phamthaduna kappi hik launa kappi chinglemba yengamdraduna nungsa sor sangna hontoi asiguma nupasida nangna ngaurise kaigino asiguma nupasigidamag nangna ingondai lapna chatkibaniko thoibe se aingondai yengu aise nang kimta khanba ngamaroidra I'll treat you better siguma bibamsida ai nang sungtham thamui nang sumaina yam pitiful oina leigano aigi nang talo please thoibi khumde mamai khumjinduna aduma kaplaga le chinglemba amuk so hairei nang ta singna sumai dobase bambra haibani chinglemba ai ma yam dungsi ai koksina ma kauro haiba yatre nungsi man masina magi nupida chaibada ai kimta khumba ngamdabani ai ma yam dungsi chinglemba
ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯆꯤꯡꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ. ꯑꯗꯨꯝꯅ ꯀꯞꯅ ꯀꯞꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯃꯉꯣꯟꯗꯗꯤ ꯍꯨ ꯑꯣꯏꯔꯦ. ꯁꯣꯝꯗ ꯁꯤꯁꯤꯂꯤꯌꯥ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ. ꯄꯨꯔꯅ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ. ꯃꯆꯦꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯨ ꯂꯩꯔꯨꯕꯒꯤ ꯃꯇꯝ ꯈꯔ ꯂꯧꯈ꯭ꯔꯦ. ꯁꯤꯁꯤꯂꯤꯌꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯦꯞꯄꯤ. ꯇꯔꯪ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯨꯕꯒꯤ ꯁꯛꯇꯝꯗ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ. ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯗꯕ꯭ꯔꯣ? ꯌꯥꯝꯕꯣ, ꯍꯥꯏꯌꯨ. ꯅꯪꯒ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯪꯒꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯁꯨ ꯌꯥꯏ ꯍꯥꯏꯈꯤꯕꯗꯣ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯨꯔꯅ ꯌꯦꯡꯂꯛꯏ. ꯁꯤꯁꯤꯂꯤꯌꯥꯁꯨ ꯃꯈꯥ ꯇꯥꯏ. ꯃꯔꯝꯗꯣ ꯅꯨꯄꯤꯗꯨ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯦ. ꯌꯥꯝ ꯀꯃꯤꯇꯦꯠ ꯑꯣꯏꯅꯩ ꯍꯥꯏꯕꯗꯨꯒꯤ ꯌꯥꯕꯅꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯗꯨ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯑꯗꯣ ꯌꯥꯝꯕꯣ, ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯥ? ꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯈꯤꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ. ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯈꯪꯂꯝꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯈꯪꯉꯣ. ꯑꯩ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯕ ꯋꯥꯁꯦ ꯍꯥꯏꯗꯣꯛꯂꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯩꯗꯧꯅꯤ? ꯈꯪꯂꯕ ꯃꯇꯨꯡꯁꯦ ꯀꯩꯗꯧꯅꯤ? ꯀꯔꯤꯗꯤ ꯁꯤ? ꯄꯨꯔꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯑꯦꯟꯁꯥꯡ ꯉꯥ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ. ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯗꯦ ꯃꯥꯒꯤ ꯅꯥꯀꯣꯡꯗ. ꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯕ꯭ꯔꯦꯛꯑꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯈꯛꯅꯤ ꯃꯥꯅ ꯇꯥꯕ. ꯁꯤꯁꯤꯂꯤꯌꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯄꯥꯏꯔꯝꯕ ꯄꯨꯝꯕ ꯊꯥꯗꯔꯝꯂꯒ ꯆꯦꯜꯂꯤ. ꯊꯣꯏꯕꯤꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩꯗ. ꯁꯤꯁꯤꯂꯤꯌꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯈꯪꯂꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ. ꯇꯨꯡꯗꯒꯤ ꯑꯗꯨꯛ ꯇꯍꯥꯅ ꯑꯗꯨꯛ ꯉꯥꯏꯉꯝꯗꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯗꯨ ꯌꯦꯡꯂꯒ ꯁꯪꯒꯃꯤꯇ꯭ꯔꯗ ꯇꯦꯛꯁ ꯑꯃ ꯊꯥꯏ. ꯖꯦꯝꯁꯤ, ꯑꯩꯗꯣ ꯑꯦꯃꯔꯖꯦꯟꯁꯤ ꯑꯃ ꯀꯧꯔꯛꯄꯒꯤ ꯍꯜꯂꯦ. ꯂꯥꯛꯑꯔꯣꯏꯒꯦ. ꯁꯣꯝꯗ ꯄꯨꯔꯅ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯆꯦꯜꯂꯛꯏ. ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ. ꯑꯄꯥꯔꯠꯃꯦꯟꯠ ꯀꯥꯈꯠꯂꯛꯑꯒ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯤ. ꯑꯗꯨꯕꯨ ꯅꯦꯟꯁꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏ. ꯊꯣꯏꯕꯤꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯃꯈꯥꯗ ꯆꯦꯟꯊꯔꯛꯇꯨꯅ ꯉꯁꯥꯏ ꯂꯩꯍꯧꯕ ꯄꯥꯔꯛ ꯑꯗꯣꯝꯗ ꯂꯥꯛꯂꯦ. ꯂꯥꯞꯅ ꯊꯣꯏꯕꯤ ꯂꯦꯞꯂꯤꯕꯗꯨ ꯎꯏ. ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯊꯣꯏꯕꯤ ꯈꯛꯇꯃꯛ ꯂꯩꯕꯒꯨꯝ ꯐꯥꯎꯈ꯭ꯔꯦ. ꯃꯤꯇꯔ ꯈꯔ ꯋꯥꯠꯂꯤꯕꯗꯣ ꯀꯌꯥꯝ ꯊꯨꯅ ꯌꯧꯈꯤꯕꯅꯣ ꯚꯥꯞ ꯑꯣꯏꯍꯧꯗꯦ. ꯈꯣꯡ ꯑꯗꯨꯅ ꯀꯌꯥम ꯊꯨꯅ ꯊꯥꯡꯈꯤꯕꯅꯣ ꯃꯤꯀꯨꯞꯅ ꯀꯨꯞꯄꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ. ꯆꯦꯜꯂꯛꯄꯒꯤ ꯅꯨꯡꯁꯥ ꯁꯣꯔꯁꯨ ꯀꯟꯅ ꯍꯣꯜꯂꯤ. ꯑꯗꯨꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯅ ꯉꯥꯎꯒꯗꯧꯔꯦ.